Hydrogen nungsitna gari thauba yananabgidamak mafam tarada changyeng chathari. Hydrogen nungsit asi leibag asigi transportation gi industry gi tunggi asa amani amasung government asina India gi lambi tarada masibu thaugi mahut sindokpa yananabgidamakta changyeng chathari haina Union Minister Nitin Gadkari na ngarang phongdokre. Changyeng chathari lambi singadudi Greater Noida dagina Delhi fauduna Agra tamna chatpa Bhubaneswar dagina Konrak faurga Puri tamna chatpa Ahmedabad dagina Vadodara faurga Surat tamna chatpa Saidabad dagina Faridabad faurga Delhi tamna chatpa Pune dagina Mumbai Jamshedpur dagina Kalinga Nagar Tiruvananthapuram dagina Kochi tamna chatpa Kochi dagina Idbapali Jamnagar dagina Ahmedabad amasung National Highway Tarataruk Visakhapatnam dagina Biabadam route singni haina minister na haiki. Union Minister of Road Transport and the Highways na ngarang Gandhinagar da pangthokpa Parwas Manga Dasmik Sino amasung Bharat Parwas Award yanthokpagi thauram amada wa ngangmada wafam asi haikibani. Aikoigi ministry na pilot project ama oina hydrogen gi changyeng asi lambi tara da sathari hydrogen asi tungi aikoigi transportation gi asa amani amasung hydrogen asi soidana thau oina sizinarkani amasung aikoina masida mityeng thamduna thabak tawri haina mahakna haiki. Atopa fuel oina amasung biofuel oina sizinaba yaraknanabagi industry na yamna ningthina thabak tawri amasung India na malemda lusingduna masigi technology asi paikalagli haina Gadkari na haiki. Masigi khongthang asi automobile industry na bus singda chatharakpa maruoiba khongthang amani amasung manufacturer sing amasung transporter sing na malem gi thakta technology sizinaduna sizinabada nungaiba chathok chasin da khudongchana nabagi medieng gari sing puthoknanaba khangadabani. Aikoi gi manufacturer sing di chunaba economic value aduda yenglaga thabok tawgadabani haina mahakna haiki. Safe transport asi atopa maruoiba amani hairaduna Gadkari na hai leibag asida sahi khudingi lambi gi khudong thiba asi lakh manga rom thokli masida mioi lakh amaga lising marfu rom siri masi sahi tara nipal dagina kunthra taruk phawgi manung da leiba mioi singni masigi lambi gi khudong thiba sing asi sada ahung gi sangda GDP mangi maramaduna aikoina masigi accident sing asi kangadabani Peba masi laibana road safety asi government asigi khwaidagi maru oiba khongthang amani aikoigi industry asina masigi mityeng da safety amasung technology ki point masak thokna thabak tawri loinana masina maram oiraga aikoigi chaka ani panba puthokliba industry singna mapanda makoigi pothok singi sada yangkhai yonba ngamli haina mahakna haiki. Mahakna hai lupa koti 13 dagi amasung malemgi oina Taret suba ring ta leramba leibag asigi automobile industry asi ngasidi malemda ahum subada leire amasung masina lupa koti lakh kunithoi da fagadhan bangamle. Thamliba pandam asi athuba matamda yaunanabu honaba haibasi aikoigi pandamni masigi industry asina aikoigi state amasung central government ki khwaidigi wangba revenue oiri amasung masina thabak pibada koti 3.10 piri. Aikoina mahusana automobile engineering da hiram kaya da phibam phagarahan kre amasung industry ga aikoiga mateng pangnari haina Gadkari na haiki. Gadkari na industry singda aikoigi sahi gi oina mathau taba bus masing adu puthoknana taksin kre. China na amuk hana sinaba yawa booster changyeng tawkre. Ahanba oina China na space da kapnaba adubu amuk hana sinaba yagadaba rocket booster ama mai pakna changyeng tawkre. Thaudok asige iroinana United States ki hek mathangda sigumba technology puthokpa ngambasi China na ani subada oire hari. China gi official broadcaster CCTV gi report matung inna kharom da leiba Hainan province dagi China na Long March 10B carrier rocket ama launch tawki amasung rocket adugi ahanba matang adu chap yung na amuk taraktuna samudra mapan da leiba recovery platform amagi lang da phaba ngamki hari. Amuhan na nauna sinaba yaba booster ki changyeng hek maipa khibaga Chinese space stock khudakta haigalaki China space set ko gumba maru oiba farm singi share nongmagi oina kham thengba changda chada taragi trading limit yauki hari
Resource team singna makha taba thabak kaya paikhatlaba tungda chahi asigi aroiba sarukta booster asi sinnaba hounanaba thorang tauri haina CCTV ki report aduda phongdokhi.